ꯌꯥꯏꯐꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯍꯌꯦꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯂꯝꯇꯥ ꯊꯥꯒꯤ ꯊꯥꯁꯤ ꯅꯨꯃꯤꯠ ꯍꯥꯏꯔꯤꯕ ꯊꯥꯁꯤ ꯅꯨꯃꯤꯠ ꯑꯁꯤ ꯄꯨꯡ ꯀꯌꯥꯗꯒꯤ ꯊꯥꯁꯤꯒꯤ ꯄꯨꯡ ꯑꯁꯤ ꯆꯪꯕ ꯍꯧꯈ꯭ꯔꯒꯦ ꯀꯔꯝꯕ ꯃꯇꯝꯗ ꯂꯣꯏꯒꯅꯤ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯒꯤ ꯄꯨꯡꯒꯤ ꯃꯇꯝ ꯑꯁꯤ ꯑꯩ ꯍꯥꯏꯖꯔꯒꯦ ꯃꯁꯤ ꯄꯥꯊꯣꯛꯆꯔꯒꯦ ꯍꯌꯦꯡ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠ ꯃꯥꯂꯦꯝꯐꯝ ꯄꯥꯜꯆ ꯀꯨꯝꯁꯤꯡ 2312ꯒꯤ ꯆꯩꯆꯠ 9 ꯊꯥ 4 2312 ꯃꯥꯂꯦꯝꯐꯝ ꯄꯥꯜꯆ ꯀꯨꯝꯁꯤꯡ ꯃꯤꯇꯩꯒꯤ ꯑꯁꯦꯡꯕ ꯀꯨꯝꯁꯤꯡ ꯃꯁꯤ ꯇꯥꯡꯅ 9 ꯊꯥ 4 ꯑꯩꯈꯣꯏꯒꯤ 2013 ꯃꯌꯥꯡꯒꯤ ꯁꯣꯛꯇ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧꯀꯥꯕ ꯍꯌꯦꯡ ꯑꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯒꯤ ꯑꯅꯤꯁꯨꯕ ꯁꯤꯡꯈꯩ ꯍꯨꯟꯕ ꯂꯣꯏꯔꯛꯄ ꯅꯨꯃꯤꯠ ꯊꯣꯛꯇ꯭ꯔꯤꯉꯩ ꯄꯨꯡ 3ꯒ ꯃꯤꯅꯤꯠ 15 ꯄꯨꯡ 3ꯒ ꯅꯍꯨꯝ 15 AM ꯍꯥꯏꯗꯤ ꯅꯨꯃꯤꯠ ꯌꯨꯡꯗ꯭ꯔꯤꯉꯩ ꯃꯃꯥꯡ ꯅꯨꯃꯤꯠ ꯊꯣꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗꯒꯤ ꯂꯝꯇꯥ ꯊꯥꯒꯤ ꯊꯥꯁꯤꯒꯤ ꯄꯨꯡ ꯆꯪꯕ ꯍꯧꯔꯒ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯁꯤꯒꯤ ꯅꯣꯡꯖꯥꯏ ꯃꯇꯨꯡ ꯄꯨꯡ 11ꯒ ꯃꯤꯅꯤꯠ 52 ꯄꯨꯡ 11ꯒ ꯅꯍꯨꯝ 52 AM ꯅꯨꯃꯤꯠ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯂꯝꯇꯥ ꯊꯥꯒꯤ ꯊꯥꯁꯤꯒꯤ ꯄꯨꯡ ꯂꯣꯏꯔꯦ ꯍꯥꯏꯔꯤꯕ ꯁꯤꯗ ꯄꯨꯡ 11ꯒ ꯃꯤꯅꯤꯠ 52 AM ꯍꯥꯏꯔꯤꯁꯤ ꯃꯁꯤ ꯀꯅꯥꯒꯨꯝꯕ ꯑꯩꯈꯣꯏ ꯏꯆꯤꯟꯅꯥꯎꯁꯤꯡꯅ ꯈꯪꯗꯕꯗꯒꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯄꯨꯡ 11ꯒ ꯃꯤꯅꯤꯠ 52ꯁꯤꯗꯤ ꯅꯣꯡꯖꯥꯏ ꯌꯧꯁꯤ PM ꯊꯥꯒꯗꯧꯅꯤ ꯍꯥꯏꯔꯛꯄ ꯌꯥꯏ ꯑꯗꯨꯕꯨ ꯃꯁꯤ ꯍꯥꯏꯖꯔꯛꯀꯦ ꯑꯩꯈꯣꯏ ꯏꯝꯐꯥꯜꯗ ꯅꯣꯡꯖꯥꯏꯒꯤ ꯄꯨꯡ ꯑꯃꯁꯨꯡ ꯅꯨꯃꯤꯠ ꯌꯨꯡꯕꯒꯤ ꯄꯨꯡ ꯑꯁꯤ ꯅꯨꯃꯤꯠ ꯊꯥꯅ ꯄꯥꯜꯂꯤꯕ ꯃꯈꯩ ꯄꯨꯡ 23ꯗ ꯍꯥꯏꯕꯗꯤ ꯄꯨꯡ 12ꯗ ꯅꯣꯡꯖꯥꯏ ꯁꯨꯡꯑꯣꯏ ꯑꯣꯏꯔꯣꯏ ꯑꯗꯒꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯁꯨꯡꯑꯣꯏ ꯑꯣꯏꯔꯣꯏ ꯃꯁꯤ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯑꯗꯨꯅ ꯃꯁꯤ ꯀꯩ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯂꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯃꯤꯠ ꯊꯣꯛꯄ ꯇꯥꯕ ꯃꯐꯝ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯄꯨꯡ ꯃꯤꯅꯤꯠ ꯁꯦꯀꯦꯟꯁꯤꯡ ꯑꯁꯤ ꯂꯣꯏꯅꯃꯛ ꯇꯣꯉꯥꯜꯂꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯝꯐꯥꯜꯗ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠ ꯊꯣꯛꯄ ꯄꯨꯡ ꯃꯥꯟꯅꯔꯣꯏ ꯑꯇꯩ ꯂꯝꯒ ꯃꯥꯟꯅꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣই ꯏꯝꯐꯥꯜꯒꯤ ꯃꯥꯒꯤ ꯅꯣꯡꯖꯥꯏꯒꯤ ꯄꯨꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯄꯨꯡ 11ꯒ ꯃꯤꯅꯤꯠ 38ꯇ ꯑꯣꯏ ꯍꯌꯦꯡ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯁꯤꯒꯤ ꯃꯗꯨꯅ ꯁꯥꯡꯉꯕꯗ ꯑꯩꯈꯣꯏꯒꯤ ꯅꯣꯡꯖꯥꯏꯒꯤ ꯄꯨꯡ ꯑꯁꯤ ꯄꯨꯡ 10ꯒ ꯃꯤꯅꯤꯠ 90 ꯁ꯭ꯋꯥꯏꯗꯒꯤꯅ ꯄꯨꯡ 11ꯒ ꯃꯤꯅꯤꯠ 94 ꯁꯥꯡꯉꯕꯗ 50 ꯁꯤꯕꯣꯛꯀꯤ ꯃꯅꯨꯡꯁꯤꯗ ꯅꯨꯃꯤꯠ ꯊꯥꯅ ꯄꯥꯜꯂꯤꯕ ꯃꯈꯩ ꯑꯩꯈꯣꯏ ꯏꯝꯐꯥꯜꯗ ꯅꯣꯡꯖꯥꯏ ꯑꯃꯁꯨꯡ ꯅꯣꯡꯖꯥꯏꯒꯤ ꯄꯨꯡ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠ ꯌꯨꯡꯕꯒꯤ ꯄꯨꯡ ꯀꯔꯣꯡ ꯆꯥꯛ ꯍꯥꯏꯔꯤꯕ ꯄꯨꯡꯁꯤꯡ ꯑꯁꯤ ꯁꯤꯒꯤ ꯃꯅꯨꯡꯁꯤꯡꯗ ꯂꯣꯏꯅꯃꯛ ꯊꯣꯛꯀꯅꯤ ꯊꯥ ꯈꯨꯗꯤꯡꯒꯤ ꯅꯨꯃꯤꯠ ꯇꯥꯔꯤꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯂꯣꯏꯅꯃꯛ ꯃꯥꯒꯤ ꯇꯣꯉꯥꯟꯅ ꯑꯩꯈꯣꯏꯒꯤ ꯍꯣꯜꯂꯒ ꯑꯪꯀꯁꯤꯡꯗꯣ ꯃꯥꯒꯤ ꯁꯤꯡꯊꯥꯔꯣꯟ ꯃꯌꯥꯝꯁꯤꯡꯗꯣ ꯍꯣꯜꯂꯒ ꯂꯣꯏꯅꯃꯛ ꯐꯪꯒꯅꯦꯕ ꯁꯤꯅꯤꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛꯇ ꯄꯨꯡ 23ꯗ ꯅꯣꯡꯖꯥꯏ ꯑꯣꯏꯔꯦ ꯀꯥꯏꯅ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯂꯩꯕꯥꯛꯇ ꯇꯥꯕ ꯅꯠꯇꯦꯕ ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯃꯌꯥꯏ ꯁꯦꯟꯇꯔꯗ ꯇꯥꯒꯗꯕꯅꯦꯕ ꯁꯤꯅꯤꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯃꯇꯥꯡ ꯑꯀꯨꯞꯄ ꯑꯍꯦꯟꯕ ꯃꯌꯥꯝ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯀꯥꯡꯂꯣꯟ ꯁꯟꯊꯣꯛꯉꯥꯡꯕꯤꯗ ꯂꯩꯈ꯭ꯔꯕꯅꯤꯅ ꯑꯇꯣꯞꯄ ꯇꯤꯜ ꯑꯃꯗ ꯑꯩ ꯀꯣꯟꯅ ꯍꯥꯏꯖꯔꯛꯀꯦ ꯑꯗꯨꯅ ꯁꯤꯗ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯁꯤꯒꯤ ꯏꯝꯐꯥꯜ ꯌꯨꯝꯐꯥꯜ ꯀꯪꯂꯩꯄꯥꯛꯀꯤ ꯅꯣꯡꯖꯥꯏ ꯄꯨꯡ 11ꯒ ꯃꯤꯅꯤꯠ 38 PM to AM ꯍꯥꯏꯕꯅꯤ PMꯁꯤ ꯂꯣꯏꯔꯒ AM ꯑꯣꯏꯔꯅꯤꯅ PM to AM ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯃꯤꯠꯅꯥꯏꯠ ꯏꯝꯐꯥꯜ ꯌꯨꯝꯐꯥꯜ ꯀꯪꯂꯩꯄꯥꯛꯀꯤ ꯑꯗꯨꯅ ꯍꯌꯦꯡ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯑꯩꯈꯣꯏꯒꯤ ꯅꯣꯡꯖꯥꯏꯒꯤ ꯄꯨꯡꯁꯦ ꯄꯨꯡ 11ꯒ ꯃꯤꯅꯤꯠ 38ꯇ ꯑꯣꯏꯌꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯁꯤꯗ ꯑꯩꯅ ꯃꯊꯛꯇ ꯄꯨꯡ 11ꯒ ꯃꯤꯅꯤꯠ 52 AM ꯊꯥꯔꯤꯁꯦ ꯅꯣꯡꯖꯥꯏ ꯂꯥꯜꯂꯦ ꯍꯥꯏꯕꯅꯦꯕ ꯑꯩꯈꯣꯏ ꯀꯪꯂꯩꯄꯥꯛꯀꯤ ꯑꯣꯏꯅ ꯃꯥꯂꯦꯝ ꯋꯥꯔꯜ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯣꯏꯅꯗꯤ ꯄꯨꯡ 23 ꯂꯥꯜꯂꯒ AM ꯑꯣꯏ ꯍꯥꯏꯕꯅꯦꯕ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯇꯥꯕ ꯅꯠꯇꯦ ꯂꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯨꯝ ꯃꯥꯟꯅꯔꯣꯏ ꯑꯗꯨꯅ ꯁꯤꯗ ꯃꯔꯝ ꯑꯗꯨꯅ ꯂꯝꯇꯥ ꯊꯥꯒꯤ ꯊꯥꯁꯤꯒꯤ ꯄꯨꯡ ꯃꯅꯨꯡꯒꯤ ꯃꯇꯝꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯅꯃꯨ ꯇꯥꯏꯄ ꯃꯤꯑꯣꯏꯕꯁꯤꯡꯅ ꯀꯔꯤꯒꯨꯝꯕ ꯊꯋꯥꯏ ꯄꯥꯟꯕ ꯑꯆꯠꯄ ꯉꯥꯔꯤ ꯍꯥꯏꯕꯗꯤ ꯉꯥꯗꯒꯤ ꯑꯣꯟꯈꯤꯕꯅꯤ ꯉꯥꯔꯤ ꯍꯥꯏꯁꯤ ꯉꯥꯗ ꯁꯤꯔꯒ ꯀꯪꯍꯜꯂꯒ ꯃꯁꯤ ꯁꯦꯝ ꯁꯥꯗꯅ ꯑꯗꯨꯗ ꯑꯗꯥ ꯉꯥꯔꯤ ꯅꯝꯃ ꯈꯣꯠ ꯇꯧꯔꯦꯔꯒ ꯉꯥꯔꯤ ꯑꯣꯟꯈꯤ ꯑꯗꯨꯅ ꯉꯥꯔꯤ ꯁꯝꯄꯅ ꯉꯥꯔꯤ ꯍꯥꯏꯖꯔꯦ ꯉꯥꯔꯤ ꯊꯔꯣꯏ ꯉꯥ ꯌꯦꯟ ꯁꯥ ꯑꯃꯠꯇ ꯁꯨꯡꯆꯥ ꯆꯥꯕ ꯌꯥꯗꯦ ꯐꯠꯇꯦ ꯆꯥꯍꯩꯗꯦ ꯍꯥꯠꯍꯩꯗꯦ ꯃꯔꯝꯗꯤ ꯀꯩꯒꯨꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ 23ꯅꯤ ꯄꯥꯟꯕ ꯑꯃꯁꯨꯡ ꯊꯥꯁꯤ ꯅꯨꯃꯤꯠ ꯍꯥꯏꯔꯤꯕ ꯃꯇꯝꯁꯤꯡ ꯑꯁꯤ ꯃꯌꯥꯏ ꯑꯃꯁꯨꯡ ꯂꯣꯏꯕꯅꯦꯕ ꯑꯗꯨꯅ ꯁꯤꯗ ꯅꯨꯃꯤꯠ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯁꯦ ꯁꯥꯒꯠꯂꯛꯄ ꯍꯥꯏꯇꯥꯔꯦ ꯅꯃꯨ ꯇꯥꯏꯕꯪ ꯃꯤꯒꯤ ꯍꯛꯆꯥꯡꯁꯦ ꯁꯥꯒꯠꯂꯛꯄ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯁꯥꯒꯠꯂꯛꯄ ꯑꯗꯨꯅ ꯁꯥꯒꯠꯂꯛꯄꯒꯤ ꯃꯄꯨꯡ ꯐꯥꯔꯛꯄ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯁꯤꯡ ꯍꯥꯏꯔꯤꯕ ꯃꯇꯝꯁꯤꯡ ꯑꯁꯤ ꯅꯃꯨ ꯇꯥꯏꯕꯪ ꯃꯤꯁꯤ ꯅꯃꯨ ꯇꯥꯏꯕꯪ ꯍꯥꯏꯔꯤꯕ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯄꯥꯟꯕꯁꯦ ꯊꯋꯥꯏ 5 ꯌꯥꯎꯕ
thawai manga sudaba ani yawba mari yawba smana yawri myam jing ase tha tara da pokpa tha manga da pokpa mapan da pokpa ta da pokpa tha mi na pokpa ha ba poi ba pur moksing ji apolon gi myam pur moksing je masi ha akoina ikai khum na utpai wan madu utata utra bo ergadi ha ba namu pong tai mi jing adu akoi gi pusi ten ba ning ba tunghan da ba ning ba kai ba laina jada ba laina chanda ba mana laida niru matam da loi pot athen pot lising mangarak hanjan gari ma pot ma katla ga ju line logde maram di kana matam da line pa mi ji kaino ji han changi posang ji kaino puksin sengba ba shi line ya ba pot a lai gi yana ba pot man ji chu ma chat pa ji si da ne an soida line ta thi tinna sawi sasan ngana suya ya de sawi yengti ta thi mitibu mitamba mirehet na singba mi maram manga adu pegali oi anu soida hariba thasigi pung hayeng ni tawka bu mitki thasigi pung sing pung asida akoi impan kalai pa kala noliang akoi pung akoi gi singtam purmuk akoi gi impan da kalai pa asida akoi gi nimit nga thang khan ba haibadi solar eclipse sujugan hariba pot asi akoi impan da di leitre haibadi chu uroi leitre maramdi numine thane malemne om asina mayai da sanana lakpada akoi impan di khar thainare maramaduna masi asom maige ama maige foreign na singbalandam foreign abdi miram na singbalandam america akoi gi awang america kha america na singba mayai america na singba hariba mayam sing aduda loini ma ugrani aro akoi impan di uroi jada su uroi maramaduna hariba numit hayeng thasi numit nitokaba numit asida angang pan somuna singba karigumba laithau numit ki mathau na singba pangthok thab yadaba thabok singda akai ba sur leitre masini myam da ai thagan jari ana seida ana hariba thasi gi pung asi akoi gi sigi matam jingisida trangwani panba masung thasi gi pung jingisida pung loiba pung hawba masung loiba ki matam masi myam na masi ningjingbiro masigi matungina karigumba mithoi miyan na singba akoi oigadaba oige khaliba miyo ba purmuk singazna haiba akoi thasi amasung thanin thasi gi punggi matam singasida ngari ngatai sa nga na singba hatpa yonba leiba arigi saba thakpa suya yade karigumba sarbadi masi ya punsidaba lingba tungdaba laitina tathiba akoi mithibu mitambana singba oiganba mi marama ngadu oigali masini yai pare